KSO na matik chaba khudam changdam yaudana Maruoiba gi thawong khudakta lepkadabani NPO Kuki Student Organization KSO Sadar Hills amadi mari leinaba singna matik chaba khudam changdam yaudana kanaguma lanai Meeoi furuf natraga lup amatada Maruoiba gi thawong chatharoidabani haina Naga People's Organization NPO na thadoragli NPO na thadorakpa cherol amana hai Kalenjang da yumai thare haibagi pau hek phangbaga NPO gi mihut kangbu ama khudakta chatuna achumba pumnamak khangdongnaba honaki mara laijadaba michamgi yumai thabagi thawong naga miyamna yaningde adubu thodok thokpamda yengsinba chatkiba NPO gi mihut kangbu adu tafau Kuki village ta Kuki gi miyoi singna thingduna thodok thokpamda changhankhide lambi thinglamba nupi kharana nung khullaga NPO gi mihut kangbu aduda attack chathanaba tharang lokhalakpaga loinana Kuki gi nupa kharana sukhian khanganbagi thawong chatharaki thodok thokpam tamna changsilakpa senapati gi SP na luchingba team amasu tafau Kuki village mapada masing ngamnaba Kuki singna thingduna thamki hiramasigi matangda mari lenaba authority na mamutana thigatpa mathau tai hojik fawba NPO na thigatpada khanglakpa wafam matung ina Kalenjang hariba khungang asi lanjuna khibadagi mi amata leinadraba khungangni mai thabagi thawdo adu thokadaba nongma watlingai da village chief ki manaw nupa yauna khunja ahong khungang adu da halaki mafam adubu ngak senduna leiramkiba security personnel singsu mausagi matawgum akoibada patrolling chat khidringai gi mai chairakta yum mai thabagi thawdo adu thokhibani atopa mafamdagi khungang aduda kanaguma mioi amata changkiba leite haiba NPO na thigatpadagi khangba ngamle hari Sugi mifam pangthokpa leitri KNO UPF kumja 2025 ki September 3 da suspension of operation sugi agreement makha sangthanaba India government gi Ministry of Home Affairs ka khuyek pina kibadugi matung tarakpada mifam amata pangthokpa leitri haina suda leiba Kuki militant Kuki national organization amasung United People's Front na thadorakpa cherol amana hairi patha pumtharaba nupi gi Hakchang ama fanglei ngasi yupung 9 lom taba matamda Thawal PS ki manung chanba lamding water supply gi water intake point Maya Wangjing Turel da patha pumtharaba nupi gi Hakchang ama fanglei adum oinamak decompose oikraba Hakchang adu Hairok police station gi manung chanba Hairok part 2 Mayai lekai dagi khundongbam bidumaki humpu koba mioi amani haina imung manung gi mioi singna claim tawkhrei bidumaki asi haukiba July 12 dagi mafam khangdana mangkibani mahak liver amasung heart naba misakni Bidumuki mafam khangdana mangkiba siga mari leinana Hairok police station da so haukiba July 13 da imung manungi maikai dagi missing report ama file tawkhrabani hairi RPF PLA ga mari leinade haukiba August 8 irai numita security force na Kwakaithel mayai koibidagi fare haina Manipur police ki Facebook ta phonglakiba khangembam Subhas Allies Thanil Yankhai ga mari leifam irengba makha laikai Bisnupur district hariba mioi asi RPF amasung masigilan misanglo PLA ga karigumba hiramamatada Mari Leinade haina Lob RPF ki Assistant Secretary Publicity Bangkimna Thadorakpa cherol amana hairi Suspension of operation gi chatna kanglon miyam da khangandabagi mayokta bimola koijamna Lok Sabha da pukhatkrei Suspension of operation su agreement gi matangda Inner Manipur Parliamentary Constituency gi MP Dr. Okoijam bimolna ngasi Lok Sabha da wafam kaya pukhatkre rule 377 gi makhada bimola koijamna su agreement tawnariba aduda agreement adugi chana kanglon sing miyam da khangandana hojiksu sangdoktuna leiri Manipur gi Deputy Chief Minister Lose Dikho na phongdokiba wafam palladuna bimol na hai su group ta yauriba Kuki National People's Front P KNPFP hariba group asi Liangmai Naga village tagi khunja taruk phaduna pukhraba matung tamthina halambada chenai maduda natana National Highway sing da suda leiriba militant sing chenkhai thumkhai ka hena chathaduna leiri adumoinamak India amasung Manipur lengana makhata na su agreement chathaduna leiri Union Home Minister Amisana suspension of operation agreement amasung madugi chana kanglon sing miyam da khangan gadabani loinana makhata na su agreement chathabagi wafam su review tawgadabani loinana su agreement yauriba ground rule natraga chana kanglon sing yengsinbaga loinana abrogation tawbagi wafam leibra haibana chingba wahang kaya so hangki Manipur gi khwaidagi maru oriba national highway sing senkai thumkai leitaba lambi ama ohen bagal loinana lambi paring asida chathok chasin tawbada apanba amata leheloidabani haiba wafam su phongdoki nakala maromda Manipur gi miyamna su agreement kakthatuna khulai paiba singi mathakta military crackdown tawgadabani haiba wafam taksinuna lakhibani adum oinamak India amasung Manipur lengang na hiramasigi matangda wafam amata phongdoktuna lakli handaksu group ki Maruoiba organization KNO amadi UPF kan nauna semdoklaba agreement ama sign tawnakre haina news channel kayana phongdoknarakpa leikhi adumoinamak KNO amasung UPF ki maikaidagi su ground rule natraga agreement semdoktuna sign tawnakhiba leiti media da phongnarakhiba paw adu yumfam yaudabani phongnarakhiba wafam adu su group ta leiba organization singbu lana uhanaba thoksilni haina
ꯐꯣꯡꯗꯣꯔꯛꯄꯁꯨ ꯂꯩꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯀꯌꯥ ꯐꯥꯎꯍꯜꯂꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯐꯝ ꯑꯃ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯔꯤ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯤꯡ ꯄꯥꯟꯕꯅ ꯀꯟꯖꯨꯃꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏ ꯃꯩ ꯃꯦꯒꯥꯋꯥꯠ 291 ꯂꯩꯕꯗ ꯃꯦꯒꯥ 160 ꯈꯛ ꯐꯪꯕꯅ ꯃꯦꯒꯥꯋꯥꯠ 100ꯒꯤ ꯑꯍꯣꯕ ꯂꯩ ꯑꯦꯜ ꯔꯕꯤ ꯍꯧꯈꯤꯕ ꯆꯍꯤ 2012ꯇ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯌꯥꯎꯁꯤꯟꯗꯨꯅ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯤꯡ ꯄꯥꯟꯕꯗ ꯑꯌꯦꯠꯄ ꯄꯤꯔꯣꯏꯁꯤ ꯑꯅꯧꯕ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯑꯁꯤ ꯀꯟꯖꯨꯃꯔꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕꯗ ꯅꯠꯇꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏ ꯍꯥꯏꯅ MSPDCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯦꯜ ꯔꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ DIPRꯅ ꯁꯤꯟꯗꯨꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯃꯤꯠ ꯗꯤ ꯄ꯭ꯔꯦꯁꯀꯤ ꯉꯁꯤ 19 ꯁꯨꯕ ꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MSPDCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯦꯜ ꯔꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯅꯧꯕ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯑꯁꯤꯅ ꯀꯟꯖꯨꯃꯔꯁꯤꯡꯅ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯑꯦꯞꯇ ꯄꯥꯋꯔ ꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯃꯅꯤꯄꯨꯔ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯥꯋꯔ ꯍꯥꯎꯁ ꯂꯩꯕꯅ ꯃꯄꯥꯟ ꯀꯝꯄꯦꯅꯤꯗꯒꯤ ꯂꯣꯡ ꯇꯔꯝ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯃꯩ ꯃꯦꯒꯥꯋꯥꯠ 291 ꯂꯩꯕꯗ ꯃꯩ ꯃꯦꯒꯥꯋꯥꯠ 160-170 ꯐꯪꯏ ꯃꯁꯤꯅ ꯃꯩ ꯃꯦꯒꯥꯋꯥꯠ 100ꯒꯤ ꯑꯍꯣꯕ lay ꯃꯁꯤ ꯀꯣꯛꯅꯕ MSPDCLꯅ ꯑꯍꯦꯟꯕ ꯃꯩ ꯂꯩꯅꯕ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯔꯦ MSPDCLꯅ ꯃꯔꯨꯑꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡꯗꯤ RDSS ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯤꯡ ꯑꯃꯁꯨꯡ AMISP ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯑꯃꯁꯨꯡ PM ꯁꯨꯔꯌ ꯘꯔ ꯃꯨꯛꯇ ꯕꯤꯖꯂꯤ ꯌꯣꯖꯅꯥꯒꯤ ꯊꯕꯛꯁꯤꯡꯅꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯑꯃ ꯑꯣꯏꯔꯤꯕ RDSS ꯃꯈꯥꯗ ꯃꯩ ꯆꯥꯗ 12ꯇꯒꯤ 15 ꯐꯥꯎꯕ ꯃꯥꯡꯂꯤꯕꯁꯤ ꯀꯣꯛꯅꯕ 11 kV ꯐꯤꯗꯔ ꯔꯤꯀꯟꯗꯛꯁꯅꯤꯡ ꯑꯃꯁꯨꯡ ꯐꯥꯏꯕꯔꯀꯦꯁꯟ ꯑꯃꯗꯤ LT-ꯋꯥꯔ ꯀꯟꯗꯛꯇꯔ ꯋꯤꯠ ꯑꯦꯔꯤꯌꯜ ꯕꯟꯆ AV ꯀꯦꯕꯜ ꯁꯤꯟꯗꯣꯛꯄꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯦꯇꯔꯤꯌꯦꯜ ꯁꯞꯄ꯭ꯂꯥꯏ ꯆꯥꯗ 80 ꯄꯤꯈ꯭ꯔꯦ 2028ꯀꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯥꯔꯒꯦꯠ ꯊꯝꯂꯤ ꯃꯁꯤꯅ ꯃꯩ ꯃꯥꯡꯕ LT ꯂꯥꯏꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ ꯃꯁꯤ ꯏꯝꯐꯥꯜ ꯌꯥꯎꯅ ꯑꯇꯩ ꯃꯐꯝꯗ AV ꯀꯦꯕꯜ ꯑꯁꯤꯅ ꯍꯥꯟꯅꯒꯤ ꯋꯥꯌꯔꯁꯤꯡ ꯑꯗꯨ ꯁꯤꯟꯗꯣꯛꯄꯅꯤ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯤꯡ ꯑꯁꯤ ꯄꯨꯟꯅ ꯀꯟꯖꯨꯃꯔ ꯂꯥꯈ 154 ꯄꯥꯟꯒꯗꯕꯅꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯁ꯭ꯃꯥꯔꯠ ꯃꯤꯇꯔꯤꯡ ꯀꯟꯖꯨꯃꯔ 70,000 ꯄꯥꯟꯈ꯭रे ꯃꯁꯤ ꯄꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯂꯩ PRDSS ꯁ꯭ꯀꯤꯝ ꯑꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯇꯧꯒꯗꯕ ꯁ꯭ꯀꯤꯝ ꯑꯃꯅꯤ ꯒꯨꯖꯔꯥꯠꯇ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯂꯥꯈ 70 ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯈ 30 ꯑꯁꯥꯝꯗ ꯂꯥꯈ 6 ꯄꯥꯟꯈ꯭रे ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯥꯈ 1.50 ꯔꯣꯝꯅꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ PM ꯁꯨꯔꯌ ꯘꯔ ꯃꯨꯐꯇꯤ ꯕꯤꯖꯂꯤ ꯌꯣꯖꯅꯥ ꯁ꯭ꯀꯤꯝ ꯄꯥꯏꯈꯠꯂꯤ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤ ꯄꯥꯏꯈꯠꯂꯛꯈꯤꯕ ꯁ꯭ꯀꯤꯝ ꯑꯁꯤ 2027ꯒꯤ ꯃꯥꯔꯆꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ MSPDCLꯗ ꯂꯥꯛꯇꯨꯅ ꯂꯧꯕꯤꯌꯨ ꯁꯣꯂꯔ ꯄꯥꯋꯔꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯔꯦꯗꯥꯅ ꯇꯧꯕꯅꯤ MSPDCLꯅ PM ꯁꯨꯔꯌ ꯁ꯭ꯀꯤꯝ ꯑꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯄꯥꯟꯗꯒꯤ ꯃꯩ ꯂꯩꯔꯒ ꯀꯟꯖꯨꯃꯔꯁꯤꯡꯗ ꯄꯤꯕꯅꯤ ꯃꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯤꯇꯔ ꯕꯥꯏꯄꯥꯁ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯃꯩ ꯍꯨꯔꯥꯟꯗꯨꯅ ꯀꯣꯠꯇꯨꯅ ꯊꯥꯜꯂꯤꯕꯁꯤꯡ ꯅꯣꯡꯃꯒꯤ ꯐꯥꯕ ꯂꯦꯞꯇ꯭ꯔꯤ ꯃꯁꯤꯅ ꯃꯩꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯀꯂꯦꯛꯁꯟꯗ ꯁꯦꯜ ꯍꯟꯖꯤꯟꯕ ꯉꯝꯗꯕꯁꯨ ꯂꯩ ꯃꯁꯤ ꯀꯣꯛꯅꯕ IED ꯑꯃ ꯑꯃꯁꯨꯡ 2ꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯀꯦꯕꯜ ꯋꯥꯌꯔ ꯁꯤꯟꯗꯣꯛꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 59ꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯥꯋꯔꯗ ꯊꯥꯈ꯭ꯔꯦ ꯃꯩ ꯆꯥꯡ ꯅꯥꯏꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯣꯡ ꯇꯔꯝ ꯊꯔꯃꯦꯜ ꯑꯦꯂꯣꯀꯦꯁꯟꯒꯤꯗꯃꯛ ꯃꯩꯒꯤ ꯑꯋꯥꯠꯄ ꯒꯦꯞ ꯂꯩꯔꯤꯕ ꯃꯦꯒꯥꯋꯥꯠ 100 ꯑꯁꯤ ꯂꯩꯅꯕ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯔꯤ ꯀꯂꯝꯕꯤꯌꯥꯗ ꯌꯨꯋꯥ ꯍꯥꯕꯗ 152 ꯁꯤꯔꯦ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 7.4ꯒꯤ ꯆꯥꯡꯗ ꯀꯟꯕ ꯌꯨꯋꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯅꯣꯡꯆꯨꯞ ꯊꯪꯕ ꯀꯂꯝꯕꯤꯌꯥꯗ ꯊꯣꯛꯈꯤꯕꯗ ꯃꯤꯑꯣꯏ 152 ꯁꯤꯔꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ 560 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡꯅ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛꯇ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯃꯔꯝꯅ ꯑꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯨꯝ 1,565 ꯍꯦꯜꯊ ꯁꯦꯟꯇꯔ Taraga 9 ꯑꯃꯁꯨꯡ ꯁ꯭ꯀꯨꯜ 82 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯀꯂꯝꯕꯤꯌꯥꯒꯤ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ 12 ꯁꯨꯕ ꯆꯍꯤꯆꯥꯗ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯌꯨꯋꯥ ꯍꯥꯕꯅꯤ ꯍꯥꯏꯔꯤ ꯀꯂꯝꯕꯤꯌꯥꯗ ꯃꯔꯨꯑꯣꯏꯕ ꯇꯦꯛꯇꯣꯅꯤꯛ ꯄ꯭ꯂꯦꯠ ꯅꯟꯁꯤꯟꯅꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯁꯤꯁꯃꯣꯂꯣꯖꯤꯁꯁꯤꯡꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯦ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯔꯤꯡ ꯑꯣꯐ ꯐꯥꯌꯔꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯈꯤꯕꯅ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯅꯤ ꯀꯂꯝꯕꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯆꯣꯀꯣ ꯔꯤꯖꯟꯗ ꯍꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯟ ꯅꯠꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇꯕꯅ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯇ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤ ꯖꯔꯈꯟꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ
ꯀꯧꯈꯤꯕ ꯕꯟꯗ ꯃꯔꯝ ꯑꯣꯏꯔꯒ ꯖꯔꯈꯟꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯐꯝ ꯑꯌꯥꯝꯕ ꯊꯣꯡ ꯂꯣꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯔꯥꯟꯆꯤ ꯑꯃꯁꯨꯡ ꯑꯇꯩ ꯁꯤꯇꯤꯁꯤꯡꯗ ꯒꯥꯔꯤ ꯆꯦꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯈꯤ꯫ ꯔꯥꯟꯆꯤꯗ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯋꯥꯇꯔ ꯀꯦꯅꯟ, ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯗꯨꯅ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯇꯥꯟꯈꯥꯏꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯕꯤ.ꯖꯦ.ꯄꯤꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯕꯟꯗ ꯀꯧꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯀꯥꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯊꯕꯛ ꯊꯤꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯔꯥꯏꯠ ꯃꯥꯡꯍꯟꯕꯤꯔꯦ ꯍꯥꯏꯅ ꯖꯦ.ꯑꯦꯝ.ꯑꯦꯝꯅ ꯂꯨꯆꯤꯡꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯄꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥꯜ ꯁꯤꯔꯤ꯫ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯖꯔꯈꯟ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟ ꯑꯃꯁꯨꯡ ꯖꯔꯈꯟ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤꯡꯗ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯅ ꯑꯈꯤꯜ ꯚꯥꯔꯇꯤꯌꯥ ꯕꯤꯗ꯭ꯌꯥꯔꯊꯤ ꯄꯔꯤꯁꯗꯅ ꯇꯛꯁꯤꯜꯂꯛꯂꯤ꯫